Uzahode nabigi sakdam Tazahode nahaki khunje Uzahode nabigi sakdam Tazahode nahaki khunje Aina dunyada khongdarabba palengi tampakta lairingai tazare na ki minglenbu Muhammad 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 Allah ki asan ba Muhammad Mama masa khangdaba Mapa masa khangdaba Mama masa khangdaba Mapa masa khangdaba Lamjing bina balaitraba mioi singbu Allah mapu sauba mahanga Thabiraki Muhammad dunyada alam punna magbulam jinnaba Thabiraki Muhammad dunyada alam punna magbulam jinnaba Uzahode nabigi sakdam Tazahode nahaki khunje Aina dunyada khongdarabba palengi tampakta lairingai tazare nahaki minglenbu Muhammad 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 Allah ki asan ba Muhammad Lai vak phavi amina gi fizi gi di maniyo Abdullah gi nama pari Allah ki thausil na yetim moyauraba Lai vak phavi amina gi fizi gi di maniyo Abdullah gi nama pari Allah ki thausil na yetim moyauraba Alam pumna magilu singba Muhammad 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 Allah ki asan ba Muhammad Miluda pirang sintana Ahing nung tillanida Miluda pirang sintana Ahing nung tillanida Umma singgi damagda Dua tabu tawbirami Ahing nung tillanida Dua tabu tawbirami Hashar ki maidan duda Ai khoi bu safa tawbiyu Hauza kaushar ki singbu pidak piyu Muhammad 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 Allah ki asan ba Muhammad Uzahode nabigi sakdam
ताजा hode nahaki khonjel aina dunyada khongdaraba palengdi tampakda leiringai tazare nahaki ming